All Manipur Working Journalists Union gi nepum doi suba foundation day thorum Manipur Press Club ta pangthokre media da ki tujungba piribo makai asumba asengba puthopang ngamloi haina Chief Minister Okram Ibobina phongdokre Scheduled Tribe ki demand September 19 da sakadorba miyam gi khongsat ki lanthungpham khuman lampak tagi hapta kangjebung da phongdokre Arunachal Pradesh के Chief Minister Pema Khandu yauna Congress के MLA ने phum doi Congress tagi tok laga People's Party of Arunachal ga punchin khre Kurumdre ISTV News Bank tabio puno po taranok se boloina pau sandoro pizre All Manipur Working Journalists Union gi nepum doi suba foundation day thorum Manipur Press Club ta pangthokre thorum sida Chief Minister Okram Ibobi Amjugi President Wangkhemsa Samjai IPR gi Director Megasandra Kongbom amadi hana ISTV gi editor oiramba ke Madhumangol su saruk yaki Lekhidraba Union asibu hongdok piramba ahal sing amadi lekhidraba pawmi sing mafamda Chief Minister na lusingduna leisu katki Veteran journalist amasung lekhidraba pawmi sing imung manungda Union gi maikai dige khudol tamduna ikai khumnaki Chief Minister Okram Ibobina Manipur ki complex oiba khunai sida journalist sing lo riba thodang si asoba singnaba mani media yaudaba khunai se democracy da amambani media na government ki himai sumlibani media da aki tujingba pirba makai asengba sumba puthobang amloi haike press ki sinau yaudraba akoi gi samaj se it's just like a complete dark haisne amambaga chap managa dorimne akoi gi democracy satpa laibak sida bagi press ki sinau singna sida sumba tawre sida aran ba tawre sida afa ba tawre sida phatta ba tawre haibsi even government phoba aidi press ki sinau singna kari haini ahallaman na haina ba himai chumba haibo press ki sinau singna masi sumna dagi atai atai lairiba akoi gi societies data maruina koi gi ganatantra chatpa laibak sidadi masai gi hoi mari suba pillar ni democracy chatpada haibadu adu su kapningai leita wafam aduna koi lairiba mihutna sason tauba ganatantra chatpa laibak di manipur oibi yai ama oibi yai koi sarkar su himai sumba सरकार की वही भी आई सरकार की मिशनरीज वही भी आई मिनिस्टर वही भी आई एमएलए वही भी आई और सरकार की मिशनरीज लेदा ऑफिशियल वही भी आई अरानबा तौर पर जो मसाई की फ्रीडम ऑफ एक्सप्रेशन से स्पीच से कॉन्स्टिट्यूशन गारंटेड तौर का जो बा कोई सीधा प्रैक्टिकली फ्रीली होंदो अंदर बसे मसाई फाइल दिगी लाइव थी IPR ki Director Megasandra Kongbom na lebak ki sapat thorang da pawmina thuzil hanana ba macha am oiri state asigi journalism ki thak asi wangle IPR na manung hanjin ba mafam singda journalism gi thak wangkhat hanana ba aten ba matam gi course sing pangthong ba thorang leire pawmi singi yaipa thorang gi thabak kaya paikhatna ba IPR na mieng sangle welfare fund ama thamduna anayek aswa pandor ko matam da mateng pangna ba su government da proposal ma langkhat khre haiki ISTV News की एडिटर ओरंबा के मधुमंगोल ना थबक तगी पोथारबा जर्नलिस्ट सिंह दा हौजिक पीरबा थागी पेंसिल असिगी मथक्ता अतै वेलफेयर खरसु पाइकलहनिंग हाइकी अमजुगी प्रेसिडेंट वांगखेमसा समजाइना पौमी सिंगी याइपा थोरांगी दमा गवर्नमेंट तगी हाइदनबा कॉर्पस फंड अमा लेहननबा लॉटरी अमा पांगथोकनबा थोरांग लोइरे पौमी सिंगी हाउसिंग कॉलोनी अमा लंफेल दा साननबा गवर्नमेंट ना लंपीरे अथुबदा साननबा थोरांग तोरी प्रेस एकेडमी अमा लिंखतनबसु सरकार गा वरी सानदुना यानबा पुरप लेरे पौमी सिंह अनायक यारोपदा गवर्नमेंट की एम्प्लॉय सिंह फंगलिबा खुदोंग साबा अदुमक फंगननबा थोरांग लोइरे हाइकी जी अखोगी फ्री मेडिकल एक्ट की दमकता सिसु ऑनरेबल चीफ मिनिस्टर को सतो दिबाना यावी पौमी सिंह अनायक लाइंग बद मतमदा अपन मणिपुर सरकारी कर्मचारी सिंह पीरिबा फंगलिबा फ्री मेडिकल की खुदोंग साबा सिंह से फंगनबा याबरा मसी करम इंडिया की स्टेट चल रही है हमें गेंगू है DIPR थी बदगी असम नॉर्थ ईस्ट स्टेट खरद सु फंगे मयाम से हाइवे कोई DIPR सु तापीरे अदुना मसी थुना मोई की मॉडल तु दो कोला कर खरद तो है दुगे ना फ्री मेडिकल एस तो बसी तापीरे कोई हैंगिंग दे रे हाइवे Coordinating Body of Scheduled Tribes Demand Committee na sindona tha si tang tara Nepal da sarka doriba miyam gi khongsat ki lantungpham khumal lampak to oigini haina leplamba du hapta kangjimung da oina hongdok le haina
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯎꯀꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯋꯥꯏ ꯃꯣꯍꯦꯟꯗ꯭ꯔ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯂꯣꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯀꯟꯚꯦꯅꯔ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤꯅ ꯈꯨꯃꯟ ꯂꯝꯄꯥꯛ ꯃꯦꯟ ꯁ꯭ꯇꯦꯗꯤꯌꯝꯗ ꯃꯤꯌꯥꯝ ꯆꯜꯂꯣꯏꯗꯕꯒꯤ ꯐꯤꯕꯝ ꯂꯩꯕꯗꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯍꯣꯡꯗꯣꯛꯄꯅꯤ ꯃꯁꯤꯒꯤꯗꯃꯛ ꯄꯥꯔꯀꯤꯡ ꯑꯦꯔꯦꯟꯖꯃꯦꯟꯠ ꯃꯥꯡꯖꯧꯅꯅ ꯁꯦꯝ ꯁꯥꯔꯦ ꯃꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯎꯈ꯭ꯔꯨꯜ ꯁꯦꯅꯥꯄꯇꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯁꯦꯝ ꯁꯥꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯥꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ NGOꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯆꯤꯡꯕ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯕ ꯂꯣꯏꯖꯔꯦ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯤ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯈꯣꯡꯆꯠꯁꯤ ꯃꯤꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯁꯤꯅ ꯄꯤꯕꯤꯔꯛꯏꯕꯁꯦ ꯃꯁꯤꯗ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯊꯝꯖꯔꯤ Indian National Congress ta yamna chawna suanba thong amada Arunachal Pradesh ke Chief Minister Pema Khandu yauna party asigi MLA ne phumdoi Congress thadokuna People's Party of Arunachal punchinkre Housing Assembly Speaker thadana party asigi MLA amakhakta ngai hore mahadudi hana Congress ki Chief Minister oramba Nabam Tukini Member humphulaiba Arunachal Pradesh ke Assembly da Congress ke MLA ne phumanga ni BJP gi na taramathoi aduga Independence anini Independence anina Congress government ta sagatuna lakpani State asigi hana Chief Minister oramba Kalikho Puldi mahakpu phamdagi lokthokhraba matungda haukiba July thada mathwai noirak puttabadagi masa mathanta sijakibani aduna seat ama hanglibani thajaba yaba pawgi likhulomagi matungina Chief Minister Pema Khanduna Speaker unaduna makhoina PPA da punsin nabagi wafam khangankre hauzik Arunachal Pradesh ki government asi PPA na pairabaga sap manare adubo constitution gi oiba sana pathav ki matungina packet kadaba thabak singdamak aire PPA na hauzik BJP ga chapmin nagadra natraga punsin nagadra haiba tangdang makhamangamdri Heirloom entrepreneur gi dama government lebli haina commerce and industry minister Govindas Konthojamna phongdokre wafam singa si wangkhai da leiba panthoibi arcade ta weaver singda lumyen thopgi thomda phongdokibani 15 privileged heirlooms entrepreneurs na sinduna pangthokba thormaduda commerce and industry gi director B John Thangting Khuma additional director heirloom gi Lamli Kolmai weavers service center gi officer in charge C Raja Sekaran All Manipur Heirloom Development Consortium gi president NG Bimolata amadi national awardee KSA's Binisu Sarwaki Know Your Weaver haiba panamda pangthok liba thormaduda Minister Govindas Konthojamna Manipur gi heirloom gi hauzik satliba khongset asidagi hengatnana ba khonari masina ipo amadi atei mafam singna mapung phana export tobangam entrepreneurs singna pukning hantawigino myoibana tawge haina khanba du tobangami tobudabu government sumyam su thamoi sengba darkar oi haike This momentum is continue hojik satliba khongset se asi khakta dum chappa asidagi su hena yangraba asidagi su hena tabjadaba masigi momentum masigi khongset si chappa daragadi which will ultimately improve the economy growth in the state Lining to pisataw khudai bagi thorom ngasi su mafum kya da pangthokle ISTV network na su thorom si pangthokhi network sigi president P Prafulona lusingduna digital control room da lining to bukum jaki thorom si da executive members sing advisor amadi staff sing su surwake Bharatiya Mazdoor Sangha Manipur State na Biswakarma Jayanti National Labor Day thorom GM Hall da pangthokre thormaduda RSSK Prana Pasarak Asok Kenji Bharatiya Mazdoor Sangha gi National Secretary and Tomba Labor Inspector and Tomba susuyaki National Secretary and Tomba na Bharatiya Mazdoor Sangha si political party singa mari leinaba luf nate unorganized sector da leiba sinmi singi yaifa thorangi damakta leiba luf ne haiki wari chana matungda yana matungda akhoi copy sing ase akhoi publication tawjabani public comment jo akhoi kaujari aduga akhoi sengna sotharaba anamana sector leiriba
कोई लौंगी सिमिसिंग अदगी मिड डे मील आशा अंगनवाड़ी कंस्ट्रक्शन वर्कर अदगी कोई लेरिबा मामी कोई प्लांटेशन मटेरियल संग असुगुंबा मयाम से सिगी मपुवाना बीएमएस ना कन मथब मयाम मा कोई ताकचरी DM College Campus ta leba ibudo wangamba musung event da wangambi ani gi anuba sanglel ngasi thangmoban kendra gi MLA KSJ ki sana sanga bagloina na langbal sara tambagi thorom pangtokre MLA gi lamjing makhada sangba senpam puthokna duna sangasi sakmani Langban sara tamba pokpa khurumbagi thorom ngasi lining thok sanam hi temple board na sinduna hayeng khongbal gi ufong yumpham sanam hi laisang da pangtokre mioi kyana hai leikat bagloina na sahong ngahong na basiang hiki Kidney transplant tobgi sang Manipur gi hengal iba si yenglaga Rims Jennings Amadi is a hospital da general transplant tongna ba Fortis Hospital Basan Kuns na mapung phana khulai amasung specialist Dr. Leina na bathabu paikhat le haina hospital sagi kidney expert Dr. Sanjib Gulati na phungdokre Classic Hotel da pangthok pa pogi mi phum amada mahna Delhi gi Fortis Hospital da apunba kidney transplant samapan tobda Manipur gi sama yang ke yawe ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯣꯡꯂꯛꯄ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯊꯣꯛꯇꯕ ꯆꯥꯕꯗ ꯆꯦꯛꯁꯤꯟꯗꯕ ꯑꯁꯤꯅ ꯀꯤꯗꯅꯤ ꯌꯥꯗꯕꯒꯤ ꯃꯔꯝ ꯑꯣꯏ ꯃꯁꯤ ꯍꯦꯟꯅ ꯆꯦꯛ ꯇꯧꯅꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯏꯌꯦꯡ ꯃꯅꯤꯄꯨꯔꯗ ꯐꯪꯍꯟꯅꯅꯕ ꯀꯟꯐꯔꯦꯟꯁ ꯄꯥꯡꯊꯣꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩꯍꯜꯂꯒꯅꯤ ꯍꯥꯏꯈꯤ So Manipur people are very healthy people, but I think some of this we have to change our diet also to make sure that we eat a healthy diet so that we don't become diabetes. Second, I've seen a lot of kidney stones here. So kidney stone also happens because you take less water, more salt in the diet. So you should have lot of water and less salt in your diet. That is why you can prevent kidney stones also. And if you prevent kidney stones, you can prevent kidney damage. Congress langang na miyang kana naba thorang punama mayai samanaba honare haina BJP executive member Dr. KSS Kalana ngasi ngarang pom makhalakay de pangthopa lemna lang ba kem amagaloina na pangthokiba political conference amata phangdokre Women Association ngarang pom sin pangthokiba thormaduda BJP Khundrapam mandal gi advisor Aimani secretary and Nilamani association gi secretary L Inau basu subaki Dr. Kalana lusingduna miyoi samarom lang bagaloina na hidak langthak singsu lemna piki Dr. Kalana Congress na Manipurda matam sangna palakpadagi hiram khudimakta swatadaba leitre ana layeng mahimasing lambi thongna singba fare haiba hiram amata yawde swatadaba kendra singi manungda khundrafam kendra na makokta leire swatadaba sing asi menkhatnaba lakadru mikhalasida kendra sigisu BJP gi mihut ama thagatsi haiki Pre and post matric scholarship pithok tabi matang dangasi all college travel student union Imphal na travel Affairs and Hills ki office get launching kre Union ki wangang loi CS Sanboy Aimol na phongdor pada travel mahiru singi pre and post matric scholarship lisingani taramanga amadi lisingani taratruki oina pipam thokpa scholarship ki manungda post matric ki tha taruki scholarship tegi hena atai pithok tre tha sigi tang kun fawda walhoriba scholarship pigadabani hawjik chathriba online submission asi November ki tang kunthra fawwa ohengadabani haike aduna Hill district ki khanbiraga offline as view offline to one view aduga there of extension moina 30 September pibne adu koina 30 November hoba extend to view haina Andro Kendrugi manung sana ngarianda Muslim khara khundariba mafam asida khaibung tananaba rasanti tobidanaba Upliftment Committee Andro Kendra ngarian branch na khongrole Voter Assembly Nepunipal khak leibana polling station power lake tabadagi huitawki maitei selino singa polling amatada leiminaba khungang masani Kullasida kanagumba khargi thawinsin manbu maongda rasni tawasi yaningde Idul Zuha ga mari lenana Muslim yang gidamakta Dr. Nimaisal Luangna samlaba khudol khara tamlokpa adu committee na harawna okay khudol adu kanana sunamduna pisin kibaleite masa na pamjana lokba ngaktani Islam lining setpa mui singna sana thakaba sinjak pu mang tan ba haibasi to hoidaba thabni hairi Ni Maisal Luangna Idul Zuha ga mari lenana pirakpa thaw masung sini angthong kuding kana khuda chatlagi anthuki baleite masa na laga lokhi banaktani pithora ke basu leite adu kauru basu leite hari bangarian village asida siriti hai sang kumar ba amato oina sagor ki basu leite to pakini te changlakpada athing bathang basu leite hari ba problem sing asi siriti hai sang kumar ki nupa amasung niti committee da yawba president secretary vice president amasung member singi miyoi singna masa na laklaga prochai esi masa na low jara banaktani
लाकदुरबा त्रामातो सुबजने इलेक्शन असिदासी श्री माचा लुवांगो अमतो इन सौगमिनसी अमसुंग माइपाको ओरिसनो हैना प्रजा मयाम की मफमदा फोंदोक्चरी lambi semdabagi mayokta miyamna lamphel police station maningdagi size hospital taba lambi amadi langol area gi lambi sing thingbagi khongjang sanction kre langol maiti tribals apunba lufna sanction ki ba khongjang asina size hospital yauna langol da sathok sasin toba sing chauna apan ba oikre police laktuna lambi thingliba singa ngai hak mukna ba thoki tungda hospital ga mari leina ba thabak thorom sing kom thoki luf ki mihut amana lambi asi paka lorom laga hundoktuna thambadagi langol area da sathok sasin tobada miyamna khudong cha do mayoknare mari leina ba singna thuba matamda lambi asi semjin dravadi hena kan ba khongjang sanction gani haiki lamphendagi na khosije opsan phawbagi lambi sidi semba hore hauji paka laure aduga sije opsan maya dagi na khoi game village langon lambi phawbagi lambi langon quarter mi myam lai myam sudi semaro hundo pirame masi damo to khoi lambi thingbai khongju changan Taramari Suba Manipur Battalion NCC na status gi record oina cadet sangwa taramapal na saru yaduna annual training camp DM College campus ta satri school kuntra taru amasung college taramanga na saru yaduna September tang Nepal dagi horaga taratare fawa chathagadruba camp asigi ngasi numidang cultural show kya utki Colonel SS Singagi lamjing makhara chathriba camp asida naha oirba singna mato karamna leadership skill fangadagi haibina singba training kya piri KMSIga Mari Lenana Group Commander Brigadier GM Sankarna Lamdamasigi Naha Sing Tongan Tongan Balam Singda Toidokna Hitui Singdoiba Naha Kai Yauri Training Camp Asida Lusingba Oina Batoksil Kunai de Makwina Longa Todang Taxi Kasi Amadi Mapung Pava Citizen Ama Oina Lopam Tokpa Todang Sing Tambibaga Loinana Kunai Amagi Tungi Punsi Lep Naba Honaba Naha Sing Lower Todang Singtaninga Oi Haiki. These camps is to firstly inculcate a sense of discipline amongst the children of the state. They have tremendous potential and very high standard of talent and skill in all fields. It is our responsibility to recognize the skill and talent, motivate them and give them an opportunity to take part in various competitions at national level, thereby fulfilling their dreams and succeeding in life. Pangai de Sathariba Police Constable Lobagi Physical Efficiency Test ngasi Imphal Iski oina cadet sangwa marpu mathoina saruyaki hayang zirbangi pangthokani Imphal Iski waruba cadet singna hayang ayuki pung nipal lagi nutil gi pung mari phawgi manungda saruk yabi yagni haina DVC gi chairman Jentana khangalali hoji pawi markana tenu break tang lomina City Hospital Simerongda Dental Branch Hangtok Chare Miyamgi Kudong Chanabui Damak Ayuki Pung Taru Makaidagi Numidang Wairam Pung Taru Makai Phawba Hangjagani Mafam asida treatment fee ataba mamalda layang jabagi kudong saba bijali ngasi mafam asida lakbiduna ya layang bagi kudong saba si Lobiu City Hospital Dental Branch Singmairong Imphal Oza Pain Relief Ointment Khang naba ok sikpa tang sikpa khu naba singbuda sinaba yarba lipsa grupna puthok saba Oza Masi awang nungpoki ahanba TMT bars industry ni industry asi 1993 ki December thada linkha chekibani saiji TMT bars asi German technology na sajabani saiji TMT bars asi awang nungpoki ising sitka yamna chanai aikhoina yum sajabada TMT bars asi sizinajai saiji TMT bars sengba sagatpa khudingmak aikhoi gi marup Irudio Coaching Institute behind Bigger Hotel, Wahingbam Laikai. Admission open for CBSE SA2 coaching classes for class 9-10 from 6 October 2016. Second foundation course for CBSE class 12 science from 15th September. Hakchangi labor sorakpadagi puju singaktaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidabak. Amatta ngaraba upaidi Jolib Syrup amasung Jolib Capsule bu changnina sinabiyo. Sky Hospital Porompata Cyst amasung Lungs Care Center Hangukchari. Facilities singdi bronchoscopy service, respiratory ICU, light training oiraba, sor phunbagi laina sing layengba, OPD gi matam lebak ko sagol sen thangja nuthil pung ani dagi pung 3 fawba. Please call or contact reception.
Breaking Matunga Taram Muksari. Bisnupur District Su Niamgi Wangmada Gari Thoba Singi Tax Kongat Pahorgani Haina District Asigi ASP Tamting na Fongdokre. Ngasi District Asida Leba Municipal Council gi area da matokram na traffic management tawda ge amadi kari mathok tabagi habi matangda ASP gi conference hall da pangthopa khana nainabada wafamasi Fongdokibani. Khana nainabadu da District Transport Officer Simon Kaising, Additional ASP K Megasandra Victoria Yankom Yongna Marilena Bakana Sarwaki. ASP Tamting na makatana haikibada Niam kaina gari thoromi haiduna police personnel amatana sel lowa yaroi drive asidagi karakko senfam sing state ke account da sangangani haike. We take it very seriously. We another do complain like ne. Nampai police machine di photo doraga, nampai fine loadraga ikadina the civil usually. So in order to avoid this complaint, I direct 50 people. So every machine hard. District Transport Officer Simon Kaising na paket kaduriba thabak asi miyang yai fanabani Municipal Council gi area da maki knowledge yaudana parking onsin ba kaya yaure haike. Itai kuno Government High School gi watun leribo oja masing suna tharak triba fawba larik makha tamroi haina school asigi mairui singna gate so lonsin bagaloina school gi oja fawba gate ki wangmod lehenke mairui singi punsi kallu haiba kholaw ka lawba galoina kumbi kendru gi MLA gi FG mai thake mairui singi darkar oiba oja sing athumo matamda pigedabani haina mairui amana phungdorle Akoi Ithai School, Ithai Kono Government High School asida oza watpadagi akoi sanjinjarapani ngasi akoi ngasi sida protest toriba sizo oza watpadagi akoi class una tawidabadagi ngasi sida tholaga akoi protest tawjabani ngasi akoi na tawriba demand se phangdriba akoi protest aje dum tawgini sidagi hanba kanu khongjang camp changsilakpasu yai akoi na tawriba akoi na talibo oza sing je phangdriba wa haidi sarkar na oza sing je thakdriba wa akoi school go get hangkiroi Oza mana phangdor pada oza wat padagi school asida mahiroi sing lairik tambibada khudongsa da bamai nari haike. Sidagi strike launch tawrani angang singsina makoina darkar lai school se darkar lai bo za sing se hek tharak tri phawda strike launch tawrani haibidagi koisi kai nungsiana na ngasi se yumda hanbasu ngamda school changbasu yada mapam sida pallaga lai piramishini ana sigamba tawdok se ai isama school se staff amoina thamoi da yamna nungai taba nungnangba ikai nungsiba du phawi maramdi pikraba ara padage kungangi ara lamdam singdage yamna wana angang sanga satruk ki mathakta leirbe school se sida mayaman mahita mane lakpiraganda sukuiba matam se koina larik tamba aikoi dagi asa tawjar laiba angang sinde koina mahi masingi karigba amata piba ngamda baibase ozag sinpamda leirbe miwe moina ai tasini kai phawi ngasi Phayang Kangjebung Upper Primary School gi oza gi numit thorom Sengmai Kendru gi MLA KS Devendra Phayang Gram Panchayat ki Pradhan Angom Gojendro amadi school asigi headmaster T Singkhamna mathang sina chief guest president guest of honor oidun pangthokre tormasigi mari leinana school asigi koibada usar kya su thaki Phayang Upper Primary ase sarkar gi school oibasu matam sangna school gi akoibagi fencing khajin bidana lerpadu handa kendra sigi MLA Devendra na asangma senpam puthoktuna fencing khajin bibubu school asigi management committee na thagat pongdongaki MLA Devendra na phongdorpada school ase sarkar gi school oibasu school ase awara passing sarkar na yengsin bidrabasu school asigi management committee ga tanarga angamba thakta school ase hingna na bahonagani haina phongdoki Department haiba yaba haira matungda makoina tawbidaba mayam se koi mayam tanar heraga koi pulaga sigumba school se sarkar gi oibe school se hingandaba yade haina koi achauba pandamam gi loina sigumba thaba se pangnokchabani Peritoneal Dialysis Society of India ki Taramapal Subasai conference ngasigi Hotel Grandidate Satakre Nephrologist Department RIMS Samadi Manipur Kidney Foundation Imphal Anina Purna Sinduna Numit Humni Sumna Pangthorokpa conference holdopagi Thoromda RIMS ki director Dr. C.S. Arun Kumar International Society of Peritoneal Dialysis ki president Dr. Isaac Tekelbum Peritoneal Dialysis of India ki president Dr. K.V. Dakshinamurthy Organization के chairman Dr. N. Sarat Kumar, Organization Secretary Dr. T. Brozena Maruiba Museum Saraki, RIMS की director Dr. C.S. Arun Kumar na peritoneal dialysis asi miyam da hena khanganaba hona batangai fade haiki. Throughout the night, 3 of us interns, and in the morning the patient used to be very happy. So I still have my belief
remote and distant in time that peritoneal dialysis does work. North AOCda Awang Saukong Development Club na heroin number 4 lalon manupi ni fare. Parabam koy ni ngasinungtil club ki mui singna kangla pake food park manakta drug yolingai da haktheng na phabani. Them dagi semtok satuk laba heroin number 4 piece tara amadi seloi na lupa lising taruk satruk phagat ki. Masizan dagi na piece kun gamari phabangam ki. Them kibgen hariba nupi asi mamang dasu club asina karak hana faduna warak kraba mioi ni. Mahag asi karbar sida yamna sauna senaba mioi ni su hari. Makoy ni Imphal West Police na case sama lokot bagaloy na police station da pukre. Uripok Toromam Lekai da Leiba Panthobi Housing Finance Company Limited ki Moirang da branch hangdokraba matungda ani suba branch winning asi Kaksing Bazar da hangdokre. Branch hangdokpagaloy na Kaksing Library and Information Center ki hall da thorom pangthoke. Toromadu da Kaksing Library and Information Center ki President P Samphasinga Khamanipur College ki Principal Y Mangol Jau amadi JCRE Skill Solution ki Managing Director L Niranjan amadi Panthobi Housing Finance Company Limited ki Chairman cum Managing Director T.S. Hemona Maruiba Music when Suraki T.S. Hemona Haikibada ngasi hangdok liba Kaksing branch asi lamdam adugi miyam na mating pangbiduna mapung phan biu branch asina miyam gi yai phanigi damak angamba thak ta mating pangani haiki अखोई ngasi ni mipung phudi mangna loan ama lawba na traga paisa ama puba ai singada bane haiba se koi people na loina khange ado paisa pu da ba misu kisu leite thaba ma to tar ga paisa pu ta bni paisa pu da je koi na loan pi bhai je koi leira pu thokai pi de mi ani pi loan ni leibe du di ado matang funding agency sing dagi matang margin khajik lang na raga margin khajik ta dai koi me am se loina growth to na bagi plan du ni lai Ngarang Khuyatong Pukri da Siduna Leramba Singjamai Singamakong Songtham Lekai digi mutum jaipabagi misi jingnaningai oi Tawdoksida Senator Mioi Singfaduna Aingoiba Serak Pi Drifawasi Baksang Loroi Hari Tawdoksigi Matangda JCM Semkre Hayang Singjamai gi akoibada wakat khongjang sangsingani hari JCG convener as Mandinina Tha Sigi Tarahundogi Numidang Waramda Mamanaba Ohunga Mayumdagi Tokibadagi Mafam Khangdana Lerakibani Misi Sigi Sengma Langla Langjing Puthok Triba Fawasi Baksang Loroi Haiki Hariba leitiba ngangsi akhoi laikai na club na matom sijabani nati hana khoi lore adna mari leinaba authority na sarkar na masigi akanba meng junction biro aduga mi halpa puthok biro aduga loinana akhoi jesi yanaba program matungda akhoi dead body longni aduga makhan kai khongjang se dispatch thaba thadaba haidubi thabagi thor matunga to ani khoi Sumang Lilagi Nupi Sabi artist Huirem Bisespu Minister Oken Rogi Scott na Fuki Haiba Thongbu Yaning the Fongdoktuna Manipur State Sumang Lila Council na Yaning the Fongdoktuna Sumang Lila Sangal da Wakan Mipam Setakre Minister gi Maraleba Scott Cherak Piu Leba ki Phamnaiba Singna artist Singbu Hantana Yengbiganu Haiba Warol Kaya Play Card Sing Iki Council gi Secretary Hemantana Thongadubu Pen the Fongdoke Kala Kayawduna Piroi Tobo Yate Kala Kayawduna Sosti Sonbu Yate Kalakar yaudra kariumba jaga to boy ati harau nungagi masu awan nungagi thaba to boy ati eduse handaki matangda leba ki lusinga singda kahalaga kalakar sing se si izat sanman khara lehanba mati mugun khara lehanba mathau tai kalakar sing thauna kalakar sing gi value ha koina handak pausina lokuk cheriba sing se patung gi binan gi dum te ya binan gi dum me punama ki mapamda nijari Kairau Kendrugi Manung Senba Tamram Tangkhul Khulgi Village Authority Club amasung nupi lup singi thomi singaluina BJP gi executive member Gopen Thongam na lusingduna Khulgi ahang basingmai da usar sing thakre Village Authority gi secretary Khangkhui Sangna uwa kokselak laba khul asida usara kanun thaduna khoibagi phibam phagat aba honriba thong asibu apen bapungdoki Gopen na malem gi oina sabigi sang hengalak liba sidagi kharadang hantanaba campaign asi hudopani makhatana kendra sigatay mafum sing da supak sana paket kani haiki Ngasinung til pung ohumlom taba matamda Porampar Police Station gi manung sana leiba New Second Tribal Market ki toilet ta mioi ma sinun leiramle lekhidraba mioi du masuk maming khangdok nabagi damak police na genuine ki mok ta thamkhre Theater Center Manipur na Manipur State Kala Academy ga khusum naduna Creative Director Sengi Neputare Suba Short Play Competition November gi ahan ba sayolda pangthok lagani saruk yaning ba
register torba theater group singna October 13 phawgi manungda masa masage organization gi letter head ta che tharpa yagni hari hojik makhata nang asigi sanawi pau lominasi hojik sanawi pau pijre All Manipur Kang Association Sinduna Kongba Laisram Lekai da Leiba Ima Angobi Community Hall Kam Kangsangda Satriba Ani Suba W Gulab San Singa and Syama Devi Ningsing Kang Tournament ki Nasik Hanaki Bada Aku Thamoi Banbu CRC Khundrak from Napansil Yangkai Teruk Yangkini Thuida Maiti Bapikre September Tang Tara Nepal dagi October Tang Anida Guwahati da Pangthokadoriba Bodoloi Trophy da M Jaisendrabu All India Football Federation na Match Commissioner oina khankre Subeda FC Second Division Indian League Club New Delhi gi makhada pangthokadaba Residential Football School gi trial selection September tang kunga hundoi dagi kunga manga fawa langthabal nabul mapal YWC ground pangtholagani hena kupa marol yaske cause maniratan dagi khangbayagani hari District Sports Association Bisnupur Sinduna Mini Stadium Bisnupura mamang thagi tang kunga taretagi tim Taramarina Grove ani thokna khaidoktuna sathariba Spisak Memorial First Division Football League ki ngasi sanakiba match ta Sai SAG Ulona GDC Tinungaibo goal ahum amada maiti bapikre Sai SAG Ulogi goal sing adu Jackson Bobin amadi Mohensen na chanki GDC Tinungai gi amatangarba goal aduna nirandana chankibani Imphal West District Association Sinduna SKYC Awang Maida Mamang Thagitang Taranithui dagi Tim Nepal na Saruk Yaduna Sathariba Taratare Suba S Birendra Singha Memorial Super Division Football League ngasi sanakiba ahamba match ta BMSC Tabungkok na Yumbu SKYC Awang Maibu goal amasunu da maitiba pikre Tabungkok ki mai papi goal adu Mahesa na chanki League asigi ani suba match sanakibada YWC Malomna Kisal Lilong Sajingbo goal amasinur mai kiba piki YWC Malongi mai pakui goal adu and Bolen Maitina Sankibani Singzamai Kankuna Sinduna Singamatak Namarapam Mandav Community Hall da Thasi Tang Taranithui dagi Kankut Taranithuina Group Mari Thongna Khaidokuna Satriba Manga Suba Mangsatabam Iboyama Amadi Puinabati Memorial League Come Not Out Kendra Wise Kang Tournament ki ngasi sanakiba match ta Onam Kendra Kangkutna Yaskul Kendra Kangkut pu Pansil Kulumdoi Taramarida Kaptuna Maiti Pikre Hayang match Leroy Thasi Tang Taranipal da Singzamai Kendra Kangkut Amadi Konthozum Kendra Kangkut ka sanagani District Football Association Thobal Sinduna Sarangpat ki RYDO ground satriba Second Division Football League ki ngasi sanakiba match ta SYDA amadi YDA goal amata sanadana draw satkhe Manipur Table Tennis Association ki meng makhada Thobal District Table Tennis Association Sinduna Association asige indoor stadium da satriba State Open Rankings Table Tennis Tournament lisingani tarataru ki ngasi sanakiba Cadet Girls Single ki ahanba match ta Ace Liana Rensibu Anisuba match ta Y Yaipabina ke Puneswaribu Ahum Subada ke Ace Nigitabu Mari Suba match ta Y Lakipianina L Lindabu Maitiba Pikre Cadet Boys Single Quarter Final ke ahanba match ta ke SS Rohitna M Mohenbu Anisuba RK Narmandana KSS Lakendrobo Ahum Subada TS Siddharthana M Punsibabu Mari Subada TS Renaldona KSS Segalbu Maitiba Pikre Sub Junior Boys Single ki Pre-Quarter Final ki ahanba match ta Ace Rodina TS Ronaldo Anisuba match ta M Punibasna TS Siddharthabu Ahum Subada L Manjuna L Bedazit Sharmabu Mari Subada A Birana L Biswambabu Manga Subada Ace Samsangna A.K. Jackson bu Taruk Subada L Sanjuna M Johen Babu Taret Subada Thomas na N Herozipu Amadi Nepal Subada R.K. Naramana KSS Rohit bu Maitiba Pikre Kiamgai Mamang Lekai Football Ground Satriba Ahum Suba Jananeta Hizam Irabot Ningsing Open Football Tournament ki ngasi sanakiba match ta BBYC Basikong na KFC bu goal Taret amada Maitiba Pikre Haujuk makata pa sanawi pau Boy ning tugzum dagi khongbigani
ngasi sanabagi makha tapa pauda State League Football mamang chahi ki champion M Khabamna match mari sanabal loibada point mapal phangduna chadi All Manipur Football Association sinduna Imphal gi mapal kangjebungda khumukcham ingosa sing Memorial Trust ni sponsor tawduna mamang thagi tang kunmari degi state asigi masak narba team tarani thoina saruk yaduna chathariba sahi asigi taramatoi suba Manipur State League ki ngasi sanakhiba ahanba match ta mamang chahi ki champion M Khabamna nako nambul mafalbu goal ahum anida maithiba pikre M Khabamgi maipakpagi goal singadu N Pritamna match ki taruk suba madi kuntrani thoi suba minita goal ani sanki atopa goal aduna MD Phayazuddin Shahana match ki humpu mari suba minita chanduna match achi maipakibani maithi orba nako nambul mapalgi golani aduna TS Modhu Mangolna match ki yankhini pal suba madi humpu tra humdoi suba minita sanki match asida M Khabamgi sanaroi N Pritamda center referee na yellow card piki League asigi ani suba match ki sanakhibada Neroka Football Club sangakpamna Sagolbal United bu goal ani amada maithiba pikre Neroka Football Club sangakpamgi maipakpugi goal ani edu TS Johnson na match ki yankhini pal suba madi marifu suba minita chanduna match asi maipaki Mighty Orba Sagolbal United ki amatangarba goal du M Loken na match ki humpu suba minita sankhibani match asidasu Sagolbal United ki sanaroi KS Krishna Nandada center referee na yellow card piki Sathariba League asigi hayeng nungtil pung ani tabada Nisha Thangmiban amadi class ha kainauga sanagani Water Polo Manipur Water Polo Association gi miyeng makhada Welfare of the Youth Liberation and Conduct Organization sinduna ngasidagi Shampukri kongbada team taruna saruk yaduna marisuba WYLCO Cup haukre haudopagi thoramda Edition SP Zel Sajiwagi A Kunjakeshwar Standard College Swimming Pool Management Committee ki chairman N Jivanta Bamon Kampu Gram Panchayat ki Pradhan TS Bhubon Manipur Swimming Association ki Honi Secretary M Lokeshwar amadi WYLCO ki President TS Ajitna Thoromapu Singh oiki ngasi ahoba numit ki sanakhiba match ta KYO Team A kongbana WYLCO Team A kongba bajarbu Panjil Taramdoi Nepal da maithiba pikre Kundrakpam Football Imphal East District Football Association sinduna mamang thagi tang kunmanga dagi team mapal na saruk yaduna KC Ground Kundrakpam da chathariba Moirang Team Ibobi Memorial First Division League Football Tournament ki ngasi sanakhiba ahanba match ta MICA o Hata Golapati na PRYA Kundrakpam bu goal ahum anida maithiba pikre MICA o Hata Golapati gi maipapagi goal singadu A Wiju Namaina match ki mari suba madi nipuni thoi suba minita goal ani sanki atopa goal aduna PIS Bilas na match ki kuntra suba minita chanduna match si maipakibani Mighty Orba PRYA Kundrakpam gi goal ani aduna Prem Kumar amadi Abungona match ki taranipal suba madi yankhai mari suba minita sanki match asida Hata Golapati ki sanaroi K Okenda center referee na yellow card piki League asigi ani suba match ki sanakhibada Dog Yaripok na Nesu Khuraibu goal ani amada maithiba pikre Dog Yaripoki maipakpagi goal singadu Lian Naitem na match ki yankhai suba madi Shaiboy Wifi na match ki humpumapal suba minita chanduna match asi maipaki maithikiba Nesu Khuraigi amata ngarba goal adu Dog Yaripoki Ratanna own goal oina match ki humputra manga suba minita sanki match asi dasu Dog Yaripoki sanroi Mangmin Naitem da center referee na yellow card piki Amaromda Association asina sinduna mamang thagi tang kunma thoidigi team tara na saruk yaduna chathariba Maharaj Kumar Gharnin Dajit Memorial Super Division Football League Tournament ki ngachi sanakhiba ahanba match ta
SAK Yumnam Khunungna 11 Star Sporting Union Akampatpu goal ani amada maithiba pikre SAK Yumnam Khunugi mai papagi goal ani du N Shankarna match ki kuntrantrui suba madi N Rupert Chandrana match ki yankai taruk suba minute chanduna match asi mai pakhibani maithi orba 11 Star Sporting Union Akampat ki amatangarba goal adu Sobhamina match ki niphum doi suba minute sanki match asida 11 Star Sporting Union Akampat ki sanroi Bering Chanda center referee na yellow card pikhi League asigi ani subha match ki sanakhibada upa kyangweina aba khetri gawbu goal ani sinoda maithiba pikre upa kyangwei gi mai papagi goal ani du N Shantanuna match ki nifuma toi suba mari nifutaruk suba minita sankhibani match asida upa kyangwei gi sanaroi MD Sultan amadi Chitaranjanda center referee na yellow card pikhi Hayeng Super Division gi ahanba match oina ayupung tare tabada YOSC Khurai amadi Sun Sporting Union Wangkhaiga sanagani ani suba match pung mapal tabada UPSA Pukhaw amadi Rau Lairing Bamlaikai sanagani nungthil pung ama tabada First Division gi ahanba match oina Star Club amadi BPYC Basikhonga sanagani ani suba match nungthil pung ahum tabada SSC Sector amadi KIYC Khetri Iril Mafalga sanagani Tagat seri boyai, hoji makata nang si nomo jo kiba ai nga sege pau pizri. Ngasi nomo gi ai nga sagi pauda ICAR Lamphel Patagi phangba paugi matungina ngasi gi khwaidiki sakhiba degree Celsius kunthramatoi dasmik mapal khwaidiki ingba degree Celsius kunithoi dasmik nipal Nuksita yauba ising manil kisang ayukta sada marifumapal nuktilda sada komputare oiki. Ngasigi no sukide. All Manipur Working Journalists Union ki Nipum the Super Foundation Day Thorom Manipur Press Club to Pangthokre media da ki tujungba piriba makai asumba sengba puthokpa ngamloi haina Chief Minister Okram Ibogina phongdokre Scheduled Tribe ki demand September 3 Nepal sakadaruba miyam ki khongsa ki lanthungthom kumal lampak tagi hapta kangjai bungda phongdokre Arunachal Pradesh के Chief Minister Pema Khandu yauna Congress के MLA ने phum doi Congress tagi tolaga People's Party of Arunachal ga punchen kre Nasi dia estimate video pau matang slow jere meng tarbi puno pamukana krum jere